Ashang kasar की मथक्ता एक्शन लौरगनी तांखुल फुरुक की एपेक्स बॉडी अमा ओइदिबा तांखुल नागालोंग TNL ना इंडिजिनस पीपल्स फोरम मणिपुर के प्रेसिडेंट उंगनौसांग kasar Ashang kasar की मथक्ता अकनबा एक्शन लौरगनी हाइना TNL ना थाद्रोप जेरोलम ना फोंदोरगले जेरोल सिना हाई TNL की अयाब याउदना अमदे करिगुंबा अमत खंगलंबा तौदना Ashang kasar ना सादोंगदा ngarangdagi hauduna the Manipuri Indigenous Peoples Cultural Exchange Festival 2024 pangthokiba se TNL na taraina lawde amade Ashang kasar ki mathakta akanba action lokhatkani haide lon na changlaktuna festival sinba amade naga furupu festival asida pusinkhiba thawong asmak yamna laibak thiben haina paladuna mahak tawruba aranba thabak asigidama mahaki mathakta action lawgadabani haiba wafam thamlagle tangkhul nagalungna Indigenous Peoples Forum Manipur masakhangde haina paladuna forum asna naga furuki ming sijinaduna thabak thoram sinbagi mathau tade amade tawpam suthokte tawbusu yaro haide mahakna toram liba thaba ase laidiba chana kangon sing thugaibani haiba wafam serol du palle nakala maromda TNL na Manipur ki Chief Minister Nongthombam Birena ngara hudokhiba Kamjong district ki manung Sadong village ta pangthokpa the Manipur Indigenous Peoples Cultural Exchange Festival 2024 bu sililang liba organization singda tangkhul nagalong TNL ki maikai aning ta phongdorakle TNL ki maikai degi thatrok serol amada hairiba festival ase IPFM na senduna pangthokpa festival amani hairiba festival asina tangkhul miyam ki mohot sinba yaroi tangkhul miyam ki apam ki mayok ta pangtholiba festival asege organizers sing ki mathakta mathau taba action lokolagani haina su khangalagle Prime Minister ki speech standing de haiduna MP angopsa Bimol na house gi mapan tholakre garang Prime Minister Narendra Modi na Parliament House da umudra ga manga suba anniversary of India's Constitution ka marilina na wanganglamdai mangoina na Prime Minister ki speech standing de haiduna Inner Manipur MP angopsa Bimol akojam Parliament House gi mapan thokre haidi ration card paiba nupi sing tha da lupa lising ani changwa phangan baga loinana lupa samri yankhai da gas phangan ga dore kumja 2025 na lakpada India lenga ki anoba khongthang ama oina laiba asigi nupi sing amadi lairabagi pankhai makha da leiba imung singi yaifo thorang gi damak India government na tha da lupa lising ani changwa phangan baga loinana gas cylinder amada lupa samri yankhai da phangan ga daba anoba women empowerment and poverty alleviation kauba scheme ama lakleba January amada launch tawraba yai haidi agency ki pauna hai NDA lenga na laiba asigi economy fagat hanbaga loinana lairaba hantahanaba maruoina laiba asigi nupi singbu sen thonggi fibam fagat handuna makoida henba sakti pinaba pandamda women empowerment and poverty alleviation scheme asi haudona ba thorang lokholakbani haide scheme asi gi makada khangalakpa nupi singamadi lairaba imung singda tha amada lufa lisingani chonga account da hablaklaga loinana gas atanba cylinder amada lupa samri yankaida fanghangani loinana ration su free ohengani haide lakleba January 2025 dagi chanaba haugadaba scheme asi gi damak online natraga offline da application pisin ba yagani application pisin bada Aadhaar card bank account amadi ration card ki photocopy sing sangani haide matam kuina semjan sajin biraktraba mayai lambi ngasi miyamna tawkhaituna lambi thingba hokre haide sakhangdbna singna boma mathanamle ngase pung tarurom tarakpada haingang PS ki manung chanba kairang makha lekai lane number 3 da leiba thokchom sankar apoppa lekhidraba thokchom bihari gida sakhangdbna singna boma mathanamle haide kanana kari marong ki boma si thanambano haiba khangdre thokchom sankar special contractor oina oi haina press na phangba pawama da haide